Haukiba chahi insini tarahumdoida Manipuri Home Department na Police Constable lobagi Viva Bosigi for Laliba July tara faubagi manungda haidok trabadi Makata na Manipur Sarkar ga Association ga wari sararoi hena kan bakhong jangsin lagani haina All Manipur Written Test Successful Candidate of Police Constable Male Ignisani tarahumdoigi Joint Secretary Namerapam Surasna Mari Lenaba Singipuning Chungsilali Haukiba tangkunda mayang infal konchak yang bi kang manung local da sina fangkiba razak misigi matangda semkiba JSC na Manipur pumba matam kaktaba ban tawgani haiba wafamadu handokre misi sigi matangda semkiba JSC against the brutal killing of Razak Khan mayang infal Bengal yang bina ngasi Manipur Sarkar gi DGP ga unaduna ban handopagi wafamasi yanakibani hidamasigi matangda JSC gi convener MD Azizur Rahman na Asiba hakchang hayang postmortem tawragani madudagi fanglapa report ki matung ina mihatpa sing numit nini humnigi manungda fabinaba haizaramle adubu chapsaba mihatpa puthoktriba fawbadi asiba hakchang lokhiroi haike aduga postmortem tawraba matung postmortem da fangbo report sing gi matung ina mihatpa sing puthoga dandi piba haina yanagani Karigumba, Hariba, Sanariba role singdagi alternative lagana koi ban makhat chatjagani adu asigi report singsi fangdi fawbadi koi all Manipur ban kaujaram badu doksare haina Razak Khan misigi matangda mayang infal Bengun yang bi amadi mayang infal konchak yang bi khul anigi marakta kanaguma mioi kharana khusem gi oiba communal thoknaba jezai chaiba amadi mioi kharabu fu chaiduna tawbagi tawdok thoraliba asi tawbiganu haiba wafam sing phongdokhi matangda kanaguma mioi kharana che saiba natraga tonga sanduktuna aduk nungsi sana lei minariba group anigi marakta karigumba thoning ne to khara thonu na basiliba sing asi ekoi thogan fai kana gumba singna tonga na hariba aduk nungsina leiba group anigi marakta aduna da tawbani hajinaraga ful ani jumthang na leiriba sida communion gi tension wangda sumbari otokpa yaba thabuk thorom kara tobasi tokthokpiu Nakalamronda Razak Khan misiga mari lenena mahangna siduna ledamba mafamga tainaba farm tawriba sanasam Ronel Bo police custody da matam sangna thamba yaning de haina Rapid Action Committee na phongdole laliba tang kunipan faw manungda mahak thadorakadabani natrabadi June kuma pandagi matam kaktana mayai lambi ban kawgani atai akoiba farm gi mapu sing phadraga mahak matom tamak karigidamak faribano government na khudakta thizinduna maraleba mi cherak pibiu maralaitaba mibu thadokpiu hairi Bosemna loba class 10 gi parikyada masagi yumnak sagai amadi mingbu mamalol da thonba mai paglaba mahiroi subu ngasi lamyan ba sanglenda pungning thogatuna kudolpot pikre Kangla FB Kanglup amadi Malem Sanamahi Lining Mahiroi Loop anina sinuna pangtopa thoromaduda CSG gi Director Professor CS Ibohol Mitei KM Blooming High Secondary School gi Chairman Case Manager amadi Diet ki Principal A Roman Susaruya ke Tharomga mari lenana Professor Ibohol na Ming thonbada imalol gi ming oibasi yamna phai masina isagi saktam ngakpada achoba mateng oi haiba wafam phungdokhi Singna makoi imamalonda maming thonjadana ngasidi makoi se makoi gi furuk kangluk tugi acham papari mamu mama haibadu nini haidana taptana ngasidi haithoi singthoi ba mithoi bin singsi gi marakta yaurak pase tasing namak akoi sauthok chaningai ni Manipuri Khuraida Thoningdaba Thaudo Watho Kaya Toina Tholiba se Lairik Heidaga Laishu Khangdaba Mioigi Masing Yambadagini Haina Oinam Kendrugi MLA Dr. I Ibohan Bina Phungdokre Wafamasi Irengbam Khulgi Oina Class 10 amasung 12 da position Laurokiba Madi First Division da pass Taurokiba Mahiri Singh Manamathum Piduna Puning Thogatpagi Thoramda Mana Phungdokibani Thoramadu da Saknaraba Economics Professor N. Mohendra Amadi CI College के Principal L. Mohindro Susaruya के Kangalaba Mahire Kuntraga Dipanda Manamathum PK MLA Ibohol Bina Makhatana Khungangda leba mioi singna macha sing mi oinaba sembada awaba kaya mayoknari kendra asi oina class 10 da kumathoi suba position puthopa ngamba asi chakthok chaningai ni haiba wafam phungdokhi
Manju Elangbom na puthokpa Moirang Kanglairol da yumfam oiba dance drama Sayol Taret haina mingthonba drama ama Manipur Dramatic Union gi holda utkre thoromga mari lenena pangthokiba achamba thorom amada Manipur Sarkar gi Art and Culture gi Commissioner K Radha Kumar Sangit Natak Academy Awardee Laisram Birendra Kumar amadi Jawaharlal Nehru Manipur Dance Academy gi retired Pradhan Guru Padmasri Sawaizam Thanil na saruk yake K Radha Kumar na matamamada kala taubasina education ga kala ga tongan na thamduna lambi ama khaktada chalami adubu ngasi education yaudana kala tauba yaraktabana education bu mangda thamduna kala tauba yamnamak darkar oire haike Ngarang ayu angan bada Churachampur ge New Bazaar area da dukan famba Khumujamba Maitei lekai dagi ningthauzam abungda nomai kapsilaktuna ha nana ba honaramba thombu yaningda ba phongdoktuna ngasi Churachampur Maitei lekai youth club amadi women's welfare organization na wakam nifam chathakre asiguba aki akhangi thaba asi matungda amuhana tawbigano haina Maitei lekai youth club ki maikai dagi appeal tawrakli kanaguma sangstan singna masida mangonda maral magi maral phnayam leibo oirgasu sengtonam gi tanja pibiraga tagi minungsi yanga magi sengtonam tanja khara pibiu aduga mangonda life attempt to wasi mamang nusu thokre mamang thokiba thodoksi sigi matungda hoino mayanus appeal tawjakhre aduga hojiksu amu hanna hogi life attempt to wasi am nungai jate masi khoi club amadi maina paibigi site gi tholiba thodokasi matungda amu hanna thon bidana ba haina mari lena organization amadi miyam da hoina appeal tawjani Education Department के Office Assistant अमसुंग Multitasking Staff Group D लौनना बगी फॉर्म थाजन बदा Disabled सिंगे तोंगान बा काउंटर हांगबी दबदगे Disabled सिंग अवाब मायुक नरे हाइरे हिरम असिदा Disability Commissioner ना मियंग चंगबिनबा Relief Center for the Welfare of Differently Abled Persons Manipur Napuning चिंगसिले फॉर्म थारिबा असिगी ममसु नॉर्मल सिंगा मानरकपा असिसु Differently Abled सिंगे ओइना अवाब ओइरे थवोंग असि Education Department ना Persons with Disability, Equal Opportunity, Protection of Rights and Full Participation Act in Samachama Panmafudra Mangagi Section Nifugataret Kongaung Nabani Haidi. Indiana Kaidonungda Masagi Asorbising Yazabang Amde Amasung Asorbising Adu Kupshin and Nabahonavada Yumlo Nabat Lebak Singda Maral Tangzin Lay Haina. Maoist Communist Party Manipur na Fungdole, Lubasigi Publicity and Propaganda Secretary Nonglan Maitegi Cherol Amana, Indiana Matam Chupada Masagi Asoiba Kupshin na Nabahonabada Maray Ani Longi, South Asian Continent Manung da Ladiba, Manipur, Assam Amadi, Nepal da Oidabanam Tak Tauduna, Subnam Chatabagum, Malem Gilebak Mayam da Su Namtak Tauba Yagadra Haina Honaruba Maitikre. Nuclear Supplies Group da Indiana namthak tawduna fida kanana bahona ruba adu aremba tare Indiana masagi asoiba kupsina na bahona bada NSG gi membership oina changbangam jiba si China na thingbadagi ni haina maral thangzile Indiana siriba maral asigi paukum oina China na phongdoliba wafam de membership oibagi damak NPT gi signatory oigadabani habasi rule ne China China Putopa Kanglon na China na Putopa Kanglon na te Fungdole Asimwadi China na Tinglibasi Makoigi Lanai Obawafam Danate Kanglon Dani Indiana Matam Chupada China da Maral Sidabasu China na Kaidonungda India bu Yengnaba Amagi Takta Udri Maramde India Habasi China ga Lambanavada Mapung Pabalebak Ama Oidri Maram Aduna NSG gi member Oiba Fangdraga China da Maral Sizinba Amade India na Chapalaliba Asida China na kalakpani haibagumba mapung mari fadaba wafongdo kaya fongdo libasi malemia mamangda ikai ningai ni India na NSG oibagi mayokta lepkiba China bu Manipur miyam na thagatpa fongdole amaromda India na Manipur yauna Assam amade Kashmir da afswagi matangda miot mine kya chathari adubu malem mimang mamangda Losinduna Mioibagi Hak Kongaung Nabalaiti Hari India ki Prime Minister Narendra Modi na US Amadi Tongan Tongan Bamapang Sinda Koina Chatuna Southeast Asia ki Yumlo Nabalebak Singa Apabamari Tamli Haina Fongdoli Tasengwadi Prime Minister na Fongdoli Bawafamasi Asengba Achumba Nate Habasi Malem Gimiam na Kangi India ki Namtakta Malem Gimiam na Tazagadabalaiti Hari Maratana Tima Break Amamo Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzaina Devi, 3rd Amber Sundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats.
नौना सानरपा हकुलपा बॉडी पिलर्सना स्टामिन की बॉडी ग्लोसी सिनबियो Hainaugi aseng mamahau pambirabadi Legere Freshly Mango Buns. Adusu sumna tagi lupa tarada 600 ml na tuga 1200 ml Freshly Mango drink labada Mimi Noodles lemna hapsagani. Champrado na fresh oining labadi thakpiyo Freshly Nimbu Pani. Puna maktagi fresh amasung pure oiraba Freshly. Break metang da mukana taram nuksari. Food Security Act ki matangda Kurai Kendra da Ladiba Miamda Chapsana Chakthung Fangalu Haiduna Kurai Local Council CPI Amadi Kurai Area All Manipur Nupi Marupna Sinduna Kurai dagi Lamlong Kaichal Fauduna Imphal Iski DC Tamna Khongchat Ama Lakpada Police na Soibam Lakai Mapada Athingba PK Tungda Miam Maraktagi Miyoi Taru Khangatuna Imphal Iski DC ki Khutangda Chief Minister da Memorandum Ama PNK Memorandum aduda fair price soap atubada hangdou ration card paiba singi cheng kg suna fangalu card amadi cheng yambada politics tawba yaroi haba wafam sing yauri haina CPI ki state executive member RK Amusana na phongdorali मियाम पुनः कलोने नाउजे मणिपुर की चीफ मिनिस्टर दा कार्ड गेन में मिचंग मिखाई नाइब से तौबीगनो मागी वाकर नतग माग नंगनब खरद कार्ड पीबा चेंग पीबदसु माग नंगनब खरद चेंग पीबा लोइनना अखोगी मिचंग मिखाई नाइदन यामना हंदब मोंगी छाजन चपजे मसी मणिपुर सरकार की लिट तौबीब चीफ मिनिस्टर ना ऑनरेबल सीएम ना मसे फजना कनो इंस्ट्रक्शन पीबियो असिगुंबा एक असिगी मायोक्ता पुरा वोना तैनबदा मरुओइना अखोगी लुचिंग खुराई केंद्र की एमएलए की मखादा चेंग येनबगी लंबी में चथरपसे खुराई की प्रजा सिंह यादे लोइना कम्युनिस्ट पार्टी खुराई लोके ने यादे अदुगा खुराई एरिया नुपी मरुम ने यादे National Food Security Act ki makada chana thaknaba polam yen thokpada penadaba wakat makatana lakli lamlai kendra gi manung chanba sector khuldasu act asigi guideline da yawba wafam ga yamna khenana imung amamamda cheng kilo 12 khak pire masi yaba ngamloi agency na phangpham thopa chakthong matik chana pidrabadi makata ba khongjang changsilakani haina sector apunba maira paibi gi advisor fizam ibe mana Manipur Press Club ta pangtopa pawumi phamamada phongdokre हाइगिबा फुंदोरखिबा पोतुगा दगी सोमदा तौरइबा पोसगी यामना खोगी खेतनाबदो याम खेतनाबदो खोई प्रजा मन खोई नुवाइते मसिगी मातांगदा खोई हुजि मखोगी पीरिबा पोसिदा पीरिबा पोसे खोई सुंगा यानिंद्रे न खोई लौद्रे हुजिसे लौद्रबनि न खोई ला सुमाना सिगी मखासिदा खोई तांग कुंथाबोगी मनुंगसिदा सिगी पोसी फजना सिंगदोकपिदबा तारगदी अखोई मी अमदा किजि मंगा मंगा जे पीबिदबा तारगदी अखोई मसिगी मखादा खोई मखन मखाया मखोई खुंजंग जंगसनगनी Wangjing Hodamba Weavers Cooperative Society na Hope for Generation 10 thaga khusam naraga dominini chupna 10 tha model school da uchara lising amarom thakre uhai panba madi hidak oina sizinaba yaba using asi mapung fana chawna bhonabada khudimangna daita lominaba society ki secretary Maibam Ningol memana appeal tawri Chlorine free oiba yes drinking water ngasi laring bomb enterprises ki proprietor anantana nagamapal singjubung lerekta leba masagi mayumda launch tawkre package drinking water asi chlorine amadi chemical amata sizinadana puthopani hairi Kongkham awang lekai nisaban nupi lumna lekai da drive chathabada yungau liter yangkai fagatuna nambol kaithel da miyamang da mai thaduna mahankre Kongkham awang lekai area da kanagumba singna mayai kabanisa yon ba madi juar sanaba thengnarabadi maduda thorokpa afafata masamsana pujagadabani Nambol Police amasung Excise Department asu hiram asida yengshinbinaba luki secretary TS Sundari Devi na phongdoli Changangai area da mayai kaba chinja khudatagi yon ba lemnaba changangai chakhwalumna khangali ngarang lumna drive chathabada yulita taramanga fagatke Fagathiba using adu soibam bobi koba miyoi amana mullaga haidokhiba thawong loop asina kanna yaningdaba phongdoli yu yoliba miyoi singdagi lupa lising kun fine thian gani hairi Yeripo hikap lekai dagi hauzingna yurembam awang lekai da leiba soraisam ibom chagi loinabi S Vidya Lakshmi alias Lakshmi Devi Chai Kuntra asi haukiba Jun kunithoi da lekai da anaba ama hangani haina thokibadagi ngasi fawbo hanjilak tre hari maana thokiba matamda fanek angangba t-shirt amuba juni hangamapal ama amadi chapal tongke nupi asi kuchu ngawi fit manga inchi ani wangi masa mayai oirap phai mamai sangtak tawi kanagubana nupi asibu thengna bidebadi manak napo police station natragana telephone number
8974183714 pau pibiu haidi. Wangkem Kendra gi manung channa Yairipok Municipal Council Ward number 5 amasung 6 ki Maitei Pangal Singi Lining Laisol gi mafam ama oiriba Yairipok Bamon Leidiba Coverstan BJP gi active member Oinam Haridas na semjin sajin khre Coverstan idiga asi lakatoriba 8 ki lai khurumada miyam gi khudong chana ba semjin sajin khibani Tamenglong Kongsang lambi gi fibam fataba amasung puba thangba ngamloidaba taxing IT rota lobadagi Tamenglong chenba taxi winger amadi tata sumo sing asidagi chenba lepkhre Tamenglong gi passenger puba gari ayamba Tamenglong Kongsang lambi fatabadagi Kangpopi romda chenduna lakibani ngasi driver singi apunba mifam ama Taxi Driver Association and Owner Association gi mifam ama Indo Stadium Tamenglong da pangtholaba matung hauzik oiriba fibam asida gari chenba lepnabagi firep laukibani mifam aduna passenger gi bhara lupa chamri da hengalaba matung lagliba ningthokaba numitagi makhatana service tawnaba warep laukre Laisram Lerak Maningdagi Iroi Sembada Leba Manipur Zoological Garden Taba Lambi Asigi Fibam Asi Asukimatik Fatabana Mioy Kaya Accident Toktuna Awa Ana Taba Yaure Mari Lenaba Authority na Athumatamda Semjin Biu July Gitang Tara Manga Faw Manungda Lambi Asi Sembi Drabadi Makal Makha Kaya gi Khongjang Sangsilagani Haina Iroi Semba Apunba Maira Paibi Loop Iroi Semba Youth Development Club na Punna Thokpa Cherol Amana Khangalakle Red Seal Division ki makada Senapati Brigade ki Tamenglong Battalion na Sinduna Nungba Subdivision ki Manung Chana Leiba Lenglong Khulda Lemna Layang Bagi Kem ama pangthokre arapa mafam oiba maramna manak nakpada Layang Bagi khudongchaba phangdaba yenglaga kem asi pangthokpani Red Seal Division na Sinduna ex serviceman rally Khuga amasung N Khunauda pangthokre Khuga da pangthokkiba tharamadda District Welfare Officer Assam Rifle Sector Churachampur ke Commander amadi DC Churachampur susaruk yake ana layang ki khudong chaba phangan khibaga loinana canteen ki khudong chaba su piki ngasi nungthil pung ahum lom taba matamda narcotic cell Imphal West na miyoy ama nitrogen 10 strip lisingani chamri ga konana miyoy ama Mantri Pukri NRL Pammaningdagi Fare Fagalaba Mioy amasung Polam Singh Hangang Police Station da sinakre Mioy asigi maming MD Nasir Chahi Taragamapan Apokpa Chahur Ali Thawal Moizing Konjeng Lekai dagini Amaromda NAB Police Station gi Kangbu amana ngarang haikru makong ipum Khongbal dagi SP tablet lising tare chama konana Mioy ama Fare Police ki PRO gi Cherol amana Fagalaba Mioy asigi maming MD Umar Apokpa Achouba Khan Khurai haikru makong dagini hairi Ngasin midang pung tare kamene kuntarom chapa matamda Janems Gynae Ward ke demonstration room maina chakre thodo thofam da Manipur Fire Service ke kangbu ama laktuna hen ama ta thokadabadagi kalhaure electric short circuit gi oigani thajaba mai chapagi thodo aduda thoina amang atadi thoodre mai chapagi matam aduda Gynae Ward aduda punna anaba kuntarom leiki makhatana anaba sing adu ward aduda ngasigi oina mai chakpa aduna maram oiduna anaba sing adu lehengani natraga leheloi haba Kangbangamdri KM Dangswa Production na puthokpa Maring Progressive Forum na khudol tauba Rakurjan Mingthonba Maring Music Video Album ama Waithau Funal Khunjau Community Hall da release taukre Tharomaduda Bamol Kampu Jila Parishad Member Golmai Kachulaga Janam Sandrok Gram Panchayat ki Pradhan Susaruk yaki Hauzik sana bagi pau. Ngasi sana bagi pau da. Manipur ki badminton sanaroi Maishna Mairaba Luang under 17th boys ki ihan hanba sanabada silver medal laure. Kerala da Jun Kundagi kumanga fawba chathakiba All India Junior Ranking Badminton Tournament under 17 amasung under 19 year gi ngasi sanakiba single gi sanakiba sai gi Pratik Krista gi makuta maithikibani Manipur da badminton masana da hena thawai yaropagi mamitaba hengalali masana asida Manipur gi sanaroi nupi ahum amadi nupa macha mapan punna sanaroi tarani thoina Bihar gi Patna da National Badminton Ranking sanaruna bagi damakta ngasi Imphal thadokre team aduda
Indonesia-dagi lakpa foreign coast college amadi Manipur state coast Ricky yauna nupa amadi nupi manager ani anisu patnagidamak ngasi nungtil pung aniga minute 15 da Imphal thadokpa aduda yauki. Makhataba sanabagi pau boyai ningthauzamdagi phongbigani. Ngasigi sanabagi pauda football. First is the 11 Open 4-man soccer football tournament ki champion LKCC team A Langthapal Khopumna oikre. Naran Konjin Sporting Union Sinduna Naran Konjin LP School Ground da team Tara Marina Group Mari Thongna Khairutuna Tha Sigi Tang Nepal dagi Satharakiba First is the 11 Open 4-man soccer football tournament ngashi loisinkhre. Loisan bagi thoramda Langthapal Kendra gi MLA Karam Syam Food Safety Administration gi designated officer TI Sunil Kumar LSS Captain L Sanathoi Sharma Veterinary Department ki FA TH Jadumanina Thoramba Pusing Oiki. Satharakiba tournament asigi ngasi aroiba numit ki sanakiba match da LKCC team A Langthapal Khopumna Yumbu NSU Naran Konjin Mamang Lekaibu gol manga sinoda maitiba piduna tournament asigi champion oikibani. LKCC team A Langthapal Khopumgi maipapugi gol singadu ji asingmaina match ki kunthatare suba amadi kunthanipal suba minita gol ani sanki atopa gol ahum aduna ji guidingam ji akham amadi ji paukcha laina match ki kunithoi suba nifu suba amadi apiba matamgi ahapa minute amada chanduna match asi maipa khibani ngasi sanakiba match asida NSU Naran Konjin Mamang Lekai gi sanaroi Dipakta center referee na yellow card piduna warning tauki. Tournament asigi best player ki mana LKCC team A Langthapal Kaubung gi sanaroi ji asingmaina takre. Best discipline team na LKCC team B Langthapal Khopumna taki. GSFC Kasampat ki sanaroi abung amadi LKCC team A Langthapal Khopum ki sanaroi G Pokcha leina gol manga chanduna best scorer ki mana takre. Winner oiraba LKCC team A Langthapal Khopumda lupa lising taramanga amadi runners up tarba team Yumbu NSU Naran Konjin Mamang Lekaida Thoromapu singna lupa lising tarapiduna pungning thawatki. Odisha ki Katakta Mathang Thagi July amadagi taratret phawa pangthokadoriba Junior Girls National Football Championship da saruk yagadaba Manipur team gi sanarui singasi All Manipur Football Association ki President Thana Tomba amadi General Secretary L Ranjit Roina yaifa mangol pibaga loinana association asigi office tagi lamthakre. Mamang chahida Goa da pangthokhiba championship asida Manipurna winner oiki. Sahi asidasu Manipur gi sanarusing gi marakta international sanarusing masing yamna yauba amadi sanarusing gi performance ki matung ina sahi asisu soidana mai pakani haibagi thajaba chauna lei haina Manipur team gi manager Manitomi amadi coach AFCA license holder L Chaubuna phongdokre. Akoi auje Odisha kataki damukta auje All Manipur Football Association gi president di secretary na akoi best wishes pidina akoi auje khongsan gi dore Odisha gi damukta hoji chakadoriba timje Manipur gi mixed program kanna honaduna amukana title je loga lakong boy jage Manipur gi football bu nungsiba paja khuding mana su akoi gi team sigi damukta laikhuram biu lona akoi gi All Manipur Football Association gi secretary president chingba mayam su thank you for encouraging my team my park lona trophy gi lona amuhana Manipur da lakong boy jage thank you. Thagajari boyai makata na ngasi nomugi oiba ingasai pau phongbigani. ICAR Lampel Patagi Pangba Pauda Ngasigi Kwaidagi Sakiba degree Celsius Kuntramatua Kwaidagi Ingba degree Celsius Kundoida Smig Mari Nukshita Yauba Ising Manil Gisang Ayukta Sada Matutarani Toy Nutilda Sada Huputarani Palwiki Ngasigi nong sukipa kisang mga 10.2 mm ni. Lois Lokdamaro ba mukahan na Jing amasung tamgi miyang bihiram kudimag yang silaga lamdam masigi yellow missing ngak sendo na kanana ba anobo bill lamasyan na ba all political party gimipam na warep laukre. Posting wafam da Dr. Amadi paramedical staff sing chatabana kudong chataba kaya thoali haina Health and Family Welfare Minister D Korungthang na phongdokre. Amadi
नुपीसिंगी याइफनबा हेल्पलाइन अमा हांगदोंनबा होनरगने हाइना नौना मणिपुर स्टेट कमीशन फॉर वुमेन्स की चेयरपर्सन ओइरबी डॉक्टर के सोविताना फोंदोखरे ISTV नुपीसेबा पाउ मतासी सिंजरी मियंग ताबिरबिसबा बुकाना खुरमजरी